Miring tabiro khoi pumna pu image TV na taramna okchabaga loyana Brajesh Kumar na khurumjari ngasigi maroiba pauda DM University gi postgraduate class tawdana leiba asi athuma tamda haudrabadi akanba khongjang changchilagani haina mari leinabasingi puning chingchilakli sakna erba padam Sri Nava Warepana lekhidabada state ki thakta Shraddhanjali kattuna awaw phongdokre Prime Minister Narendra Modi na appointment letter listing humdramathoi yenthokadori loinana FC 10 tha amadi sal FC sora draw oikre kapungoi po lobirasi Education Minister Commissioner amadi mari leinaba authority na DM University gi leiba issue sing asi loisinba ngamdabana hojik university asigi mahiroi singna awa chaitheng phanglaga victim oiduna leire Hojik Pauba PG class tawduna leiriba asi athuba matamda haudragadi akanba khongjang kaya sangchilagani haina University asigi PG mahiroi singi maikeidagi mari leinaba singi puning singchilakli Hiram asiga mari leinana ngasi DM College of Arts ta pangthokhiba pawgi mifam amada University asigi PG mahiroi singi mahut siladuna paritona makha taraduna haikibada DM University da tamliba PG gi Mahiroi Shingi Maraibak Hojik Tambangam Daba Pibam Amada Leire University Asigi Authority Amadi Oza Singi Marakta Jayat Nabakaya Lakpana Maram Oirga Oza Singna class Lauraroi Haibagi decision Laukibana Ngasi Pawba class Tawdana Leiri Makoi Masel gi Marakta Leiriba Jayat Naba Asigi victim na Mahiroi Singna Oire University Asida Tamliba Mahiroi Singi career Mangba Yabagi Pibam da Leire Pandemic na maram oiduna sahi ani hena leplurabasu atopa university gidi academic calendar kaidana class amadi examination matam sana amadi mapung phana chathari adubu DM University gi oina hojik phawba first amadi third semester gi session howa ngamdabata natana admission process phawba hodana leiri hiramasi gi matangda university asigi BC unaruba matamdasu class howa ngamkiroi haina response pirakpa asi mahiroi singi damak karisu khande haiba takpani hairiba cheknaba sing asi athubada kohanduna class haunanaba thabak paikhatrabadi akanba khongjang kaya changchilaklagani haiki ado akoina asingba makidi akoi fourth semester akoi third semester je akoi hoji fourth semester tamam thokpani June July da fourth semester gi academic ki akoi gi course loibam thokpani ado akoi fourth semester na karam kanda loiduino adagi akoi gi marks sina karam kanda pithok tuno haibagi akoi da nungnangba leiba adagi satra sing akoi mahai tamjage na akoina nahandagi akoi gi BC da akoi gi wakalaga laksa matamda mahai tambagi khudong chaba asi akoi gi daita loba ngamkhiroi haiba sugumba akoi gi response pirak pa singdina akoi gi khoi saunarba sadra singchina akoi gi ngasi punjalaga akoi press conference si kaujabani aduna mari leinaba authority mari leinaba department singna akoi gi leiriba DM University gi ahoba award pa mahiroi sing mahiroi khunai gi damakta khallaga amadi DMU gi PG gi mahiroi sing gi damakta khallaga akoi gi leiriba yaifanaba honabiu haibajai myam mafamda thamjai Manipur gi Governor Laganesan ngasi Tamenglong da chatuna mafam adugi Manipur lenga ki makhada thabak tawriba district level officials sing civil society organizations sing village chief sing amasung village chairman sing unaduna wari watai sanakre doinana governor da miyamna memorandum amasu pichinkre governor na Tamenglong district headquarters thungba matamda lamdam adugi miyamna harau taramna okay ngasigi thoram aduda Tamenglong district ki DC SP amadi mari leinaba official kaya su saruk yaki Tamenglong district ki DC Pon Yadav na Tamenglong district ta Manipur lengak na paikhatliba sakot thorangi thabak sing PowerPoint tawduna miyam da khangan ki ngasigi thoram aduda governor Laganesan na phongdokhibada miyam na asoiba puthokpadi hairaga miyam na asoiba sing adu chungthoknabadi honade mahakna Manipur ki district khudingmakta chattuna mafam adugi chatnabi khang baga loinana miyam unaba pami
मियामना कोविड-19 दगी ngakthoknanaba vaccine kapthokpiu India da TB muthatnaba thabak thoram kya paikhatlabasu miyamna hospital da laktuna mathau taba hidak sing lobudi lakde Tamenglong ki miyamna piriba memorandum da yarbo ofam sing Manipur ki chief minister N Biren ga tanaraga problem sing waroishin puraknaba hotnagani haiki Manipur State Chumanglila Council amadi Indian People Theatre Association IPTA Manipur chapter ani na khosam naduna English wachapan malfugi matamdagi hauraga Sumanglilabu awang mathakta pukhatuna chawkhat hananaba hotnarakhiba amadi Manipur State Sumanglila Council gi academic subcommittee gi chairman oiduna Sumanglilabu chawkhatnaba hotnabada achawa thodang loromba saknairba oja Padmasri naba warepana laikidabada state ki thakta Saranjali katuna awaw phongdopui thoram ama pangthokri ngasi hawamarak tingel ngangom lekaida leiba lekhidrabagi sangaida pangthokhiba awaba phongdokpaga Mari Lainaba Thorum Aduda Sumanglila Council gi Chief Advisor Dr. M. Nara, Sumanglila Council gi President M. Punimasi Leima, PH Gunachandra Sharma, Lifetime President Sumanglila Council Amadi, Theatre Director L. Brajamohana Mithunglen Singh Oina Amadi, Sumanglila Bulungsi Jaba, Artist Members Singna Tharuk Yaki, Manipur State Sumanglila Council gi Lifetime Secretary Sokrakpam Hemantana, Thorum gi Taram Opagi Warol Thamkhibaga loinana warepanabana ngalingai matamdagi Sumanglila-gidamak kathok piramkhiba kayabu singthaki mahakna lila-gidamak toromba thabak thoramsing gidamak ikai khumnabo utpa oina lising aniga subna taramari da Sumanglila Council na Lifetime Achievement Award pikhi mahakna Sumanglila humpu hena direction pirambata natana Best Director Award kayasu fangki Thorum asida Sumanglila Council ki General Secretary Yumnam Nilachandrana haikibada Sumanglila ki damak kathok piramba singna laikhidraba matamda state ki thakta ikai khumnabo utpa haibasi Sumanglila kannanaba iho sagatpa council asigi calendar thorum amani loinana khunai asi kannanaba thodang singi manungda lila kannaba iho asisu amani haibada haimanba tholoi haiki makna haikibada mahakna laikhidabada Sumanglila ki Pampakta achoba ohuba ama lehoragani haikibagat loinana lehoriba imung manunggi awabadasu Sumanglila Council na saruk yari haiki Nasidi Manipur State Sumanglila Council gi academic subcommittee gi chairman oibiramba adugo Manipur State Sumanglila Council ga adugo theater mirror ga oja asig loinana sahi kunga nipan we ama Sumanglila sanglenda leitringai dei matamdagi oja gi theater mirror asida ekoi workshop Sahi mada thamadi training tawduna Sumanglila gi nupi saba nupa saba the music san mari leinaba kya puthokduna ojana achauba thodang lorum base Manipur State Sumanglila Council na aikoi gi thamoida aikoi gi thamoi korbakta kaubang amdaduna thamoi sengna ojagi yumda Saranjali kachabagi awabagi phondokchabagi thorum State asigi nahana mang thana songthoktuna anoba enterprises set up tawuda lengaki maikedagi pukning thogatpagi wapam Union Minister of Skill Development and Entrepreneurship Dharmendra Pradhan phunokre Indian Institute of Entrepreneurship IIE ki 38 suba sahi ki General Body Meeting da co-chairman oina Dharmendra Pradhan aduga Union Minister of Donor G Kishan Reddy Donor Ministry tongan state singi Minister Singh Official Singh saruk yaba thoram da Minister asina phongdokhibani state asida entrepreneurship ki growth ki maru oibasing palladuna thabak pangthokpagi matang da chu marik chungmo wapam thamki mahakna state asigi district tarada industrial state likhatpagi wapam palladuna amadi Imphal West yauri urban development department na gateway city semgatpada support tawduna Jiribam district ta mega industrial park ama thamnaba hotari Moreda multi model logistic park aduga district punmakta warehouse thamnaba hotari meeting aduda textiles commerce industries minister Namsa Kipgen yauri DFO Kangpokpina luchingduna Kangpokpi amasung Senapati Forest Team amadi ASP Kalamna luchingba police team T Kumnong 5 village area da
poppy plantation yantat khrabagi matungda ngasi su makhata na poppy plantation yantat pagi thawak chathakri forest ki team amasung police team asi ngarang dagi mafam aduda camp tawduna leirakhibani amadi makhata na hayeng su poppy plantation yantat pagi thawak chathakigani team asida forest person kutrahum do yauna punna miyoi chamaga kutrahum do gi team ni hari ngasi yantat ki bapam sing adudi leimakhong irang protected area dani hari Mitei Maitai bu ST list ta chalhalu haina ngasi lamlong bazar gi kaithel phambi singna khongjang changchin khre Scheduled Tribe Demand Committee Manipur STDCM amadi lamlong kaithel phambi apunba nupi lup anina khosamnaduna sathakhiba khongjang aduda LKPA NL gi President RK Dhanabati na hai changchilakiba khongjang asi ngasidagi chahi tara mamangdagi Tanduna lakpani ngasi forward state ki lengak nap thabak oina onthok pidana leiri mahak na makhata dun hai center na state lengak ta taliba demand asigi recommend pikalak nanaba khanghan khre loinana STDCM na state asigi MLA humpuda chattuna hiramasigi matangda khanghanduna lakpada MLA khara khaktada ngaire masida MLA amatana yaningde haina phongdokpa yaude aduga kari maramgi Lengak asina recommendation thadribano amadi kananano yaningdribase haina lengak ta wahang hanglakpaga loinana Manipur ki Chief Minister N Biren na hiram asida mityang sangbiu haina mahakna makhata ki thadribase kanano ba India government su yare nogi recommendation ayaba piro hare akoi ki MLA humfu muso koi chasa bada hujiksi loisala abagumbani mase loina ayaba ki mot pire moti piraga moina khana bada yaudrisna kanabu maram ki kari maram ki bano kari maram ki yaning da bano akoi na ngasi changjun leba khongjang asidi akoi hojik ki akoi ki nate haba hana dagi leijere iba akoi se tung koina lambi sima yalam na mai makta haura iba akoi ki khunai asigi sa isu singi makta akoi na masi hona jaram khongjang aduda maitai bu ST list ta chalhalu amadi sarkar na athubada recommendation center da thagadabni haina kholau kya su lauki khongjang na maram oiraga lamlong kaithel pung khara chathok chasinda apanba oikhi Nauna lakpa furup amana village number 7 lamlong gaida hana lairamba singda lamgi tax piu pata sing sino harakpadagi irang thoke torure lale hajadrabadi makhata na tholakpa apafatagi daita masamasana pujagadabani haina lamlonggai ki miyamna akanba afam thamlakli miyang yafam ama lamlonggai community hall da phamba loirba matung paumisingda wangang laduna lamlonggai lamjing lamtak lup ki secretary nongthombam syamna ngarang wifi bank welfare committee haiba amana se tharaktuna makhoina konba mafam singda leiba singna house rent pigadabani anauba yum saba the tax thigadabani yumgi pairiba pata sing pigadabani haina se tharakki se adu fangbadagi haunaruba tawdana asi athubada bifam famki se tharakli basinga wari sanare adubu warushin purakpadi ngamdre tawkhriba thabak adugidamak athubada lale haijagadabani karigumba haijadrabadi lamlonggai faurga chatpa yaroi furup kaya laiminariba lamdam asida Purukki irang thoknanaba hotnagani ngarang nahanta lakpa purupna chatharakliba thowong laibak thibani lengakna labukta yum sajinba yade hairabasu labukta yum sajili masi mari leinabasingna eviction tawbiu chawkhat thaurangi thabak tawba yauna hiram kudingda makhoidagi ayaba logadabni patasing pirau hairibasi karamba ground hairibano athubada lale haijagadabani haiki ngarang ji akoi ikang khangongdana akoi gi lamlongai gi leiriba akoi khungong ji daida akoi community suna tariba jaga ji daida akoi atopa community kharana hana indigenous una lejeriba akoi maitei gi khungong ji da changa ga makoina che ama maitei gi yumda tharakuna akoi bu moida tax pi ga dabni development ta bu khudinga moida ayaba logo dabani amadi akoi gi leiba pata singji moida submit ta godabni haina akona che ama pire masigi da moda akoi pire se bangthok jabani ana akoi hairiba thongdok asi akoi matungda thokdanaba amadi hairiba organization je akoina masabsu khangjate aduna akoi khungangsina akoi koliba 7 area dadi akoi kanagumba khun maming thonba amadi organization semba akoi amata yaroi kagumba makoina sida akoina hairiba khungang haiba ngi niyom sida wangmada mona tawlobdi madugi afafata daita
moi masa masa na pugadabani aduga hairiba lupsing asina athubada khunda lalena chengdoktragadi akhoi di huji akhoi leiriba khungang jidai akhoi matam khara akhoi athing ba khara akhoi hesitation khara koi changchan jagani hai Government departments sing amadi organizations sing da thabak phanglaba sing da appointment letter lising humra matoi Prime Minister Narendra Modi na yathokadori Prime Minister Office PMO na haikibada hayeng ayu pung 10 makhai tabada video conferencing ge kuthang da PM Modi na appointment letter sing adu yathokani junior engineer loco pilots technician sing inspector sing sub inspector sing constable sing stenographer sing junior accountant sing Gramin Dak Seva Income Tax Inspector Oza Singh Nurse Doctor Social Security Officer PA MTS na Singh ba Ogedab Singh da appointment letter Singh adu yanthokadabani tongan ba state Singh da pangthokpa Rozgar Mela manung da junior minister mayam amana naha Singh da thabak pigani hari Republic Day naksilakpaga loinana Delhi gi mafam tarada anti national oiba slogan Khalistan Jindabad thaba Gurumukhi amasung Hindi na phaklang da iduna thamlamle waising asiga loinana referendum 2020 haiba waisu Pasim Bihar area da iramba thenakre masi security ga mari leinaba wafam nate haina Delhi police na haiki mari leinaba singbu legal action lokatkani haiki Delhi police ki Public Relation Officer Suman Nalwan haikibada mari leinadaba mafam singda amambagi khudong saba lauraga yeklambani officials singna haikibada Seek for Justice ki outfit singna thabak adu chathaba oiramgani internet kidi ngamkhai naiba leite atopa mingsi naduna makoina tawningbadu tawi haina mahakna makha takhi sanabagi pau All Erengban Football Association Aifana Sinduna Erengban High School ground sathariba 6-9 side State Open Football Tournament 2020-23 gi ngasi sanagadaba ahanba match SMLYC Sora laktabadagi Hairok United na walk over phangkre tournament asigi ngasi sanakiba ani suba ground gi match da FC Tentha amadi Sal FC Sora Panjal ani chanaduna draw oikre FC Tentha gi Panjal singdu jersey number 17 azaina match ke mari amadi jersey number 11 Langambana minute kuntra mathoi da chanki Sal FC Suragi Panjal aniduna jersey number 6 Makhona minute kuntra madi jersey number 16 Thauba na minute kuntra mari chatpada chankibani IJR South ki makhada Chuchampur Battalion AR na Mar Trophy Organizing Board Parbunga kusamnaraga sinduna Ferzol District ki Parbung Village da chathariba 17 Lieutenant Colonel Rajiv Memorial Football Tournament ki semi-final match ngasi Sipikwan ga Ferzol anina sanaki maduda Sipikwan na Ferzol maitua piduna final sangkre ngasigi match adu IG Assam Rifles South ki Major General Rajan Sarawat BSM amadi Brigadier Michael De Souza Commander Chuchampur Sector su bejeng takhi roibada moropa mohanna DM University ki postgraduate class tawdana leiba asi athuma tamda haudrabadi akanba khongjang changchilagani haina mari leinabasing puning changchilakli saknairba padam Sri Nava Warepana lekhidabada state ki thakta Sranjali Katuna awawa phongdokre Prime Minister Narendra Modi na appointment letter listing humdramathoi yenthokadori loinana FC Tentha amadi Sal FC Sora draw oikre Nasigidamaktadi paudam pijau mata solution jari yang tabiru khwai punapu amukka hanna kurumjari